ꯑꯩꯅ ꯅꯪꯉꯣꯟꯗ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗ ꯌꯦꯡꯂꯛꯑꯣ ꯅꯨꯄꯥ ꯒꯥꯏꯅꯤ ꯑꯇꯣꯞꯄ ꯗꯥꯛꯇꯔ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯁꯤꯕꯣ ꯍꯥ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯎꯁꯤꯠꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯅꯄꯥꯝ ꯆꯠꯇꯕ ꯌꯥꯔꯣꯏ ꯀꯣ ꯅꯄꯥꯝ ꯆꯠꯇꯕ ꯌꯥꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗꯣ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯗꯅ ꯂꯩꯔꯝꯗꯦ ꯍꯥꯏꯔꯗꯅ ꯆꯥꯃꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯑꯗꯣ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗꯨ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯗꯤ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯒꯥꯏꯅꯤꯒꯤ ꯅꯨꯄꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯌꯦꯡꯍꯜꯂꯛꯄꯗꯤ ꯀꯩꯗꯧꯕꯅꯣꯕ ꯀꯩꯗꯧꯕꯅꯣꯕ ꯅꯪꯅ ꯅꯨꯄꯥ ꯗꯣꯛꯇꯔꯗ ꯑꯗꯨ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯒꯥꯏꯅꯤꯒꯤ ꯅꯨꯄꯥ ꯗꯣꯛꯇꯔ ꯑꯃꯠꯇꯗ ꯅꯪ ꯌꯦꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯪ ꯎꯁꯤꯠꯇꯦꯁꯤ ꯅꯠꯇ꯭ꯔꯣ ꯀꯌꯥꯔꯛꯅꯣꯕ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯃꯨꯛ ꯑꯅꯤꯔꯛꯇ꯭ꯔꯥ ꯍꯥꯏꯕ 1000ꯂꯛꯇꯨꯅ ꯍꯦꯜꯂꯝꯅꯤꯅꯦ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯦꯕ ꯌꯥꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯑꯩꯒ ꯀꯥꯏꯅꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟ ꯀꯧꯔꯨꯅꯤ ꯅꯪ ꯆꯦ ꯏꯟꯅꯅꯤ ꯀꯥꯏꯅꯅꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯒꯥꯏꯅꯤ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯒꯅꯣ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤ ꯃꯣꯏ ꯇꯥꯃꯣꯁꯨ ꯄꯨꯛꯆꯦꯟ ꯄꯤꯛꯃꯟꯈꯔꯦ ꯈꯝꯕꯜꯂꯤ ꯕꯥꯏꯗꯨꯔꯥ ꯇꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯂꯥꯛꯄꯤꯔꯛꯀꯅꯨ ꯈꯝꯕꯟꯕ ꯈꯝꯕꯟꯕ ꯍꯥꯎꯀꯤꯟꯁ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯥꯟꯕꯤ ꯅꯪꯕꯨ ꯑꯩꯅ ꯈꯝꯕꯟꯕ ꯈꯝꯕꯜꯂꯦꯍꯦ ꯈꯝꯕꯟꯕꯗꯤ ꯂꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯙꯥꯟ ꯀꯧꯔꯨꯒꯦ ꯄ꯭ꯔꯙꯥꯟ ꯀꯧꯔꯒ ꯁꯣꯏ ꯇꯧꯅꯔꯒꯅꯦ ꯀꯥꯏꯅꯗꯧꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯇꯥꯃꯣꯅ ꯉꯁꯤ ꯇꯧꯕꯤꯔꯤꯕꯁꯤ ꯈꯝꯕꯟꯕꯒꯤ ꯅꯠꯇ꯭ꯔꯥ ꯈꯝꯕꯟꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯒꯥꯏꯅꯤ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯀꯔꯤ ꯀꯥꯏ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯤꯌꯨ ꯈꯝꯕꯟꯕꯒꯤ ꯅꯠꯇ꯭ꯔꯥꯗꯣ ꯈꯝꯕꯟꯕ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯀꯣ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯈꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨꯅꯦ ꯏꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯗꯣ ꯊꯥꯗꯣꯛꯇꯨꯅꯅꯦ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯇꯥꯃꯣꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯀꯣ ꯑꯩꯈꯣꯏꯁꯦ ꯏꯄꯥꯝ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯏꯅꯤ ꯅꯠꯇꯦꯅꯦ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯅꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯏꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯄꯣꯔꯒ ꯄꯨ ꯍꯥꯏꯔꯤꯔꯣ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯈꯣꯏꯕꯨ ꯄꯣꯔ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯇꯥꯃꯣ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅꯅꯦ ꯍꯥꯛꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯀꯣ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯍꯥꯛꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯏꯄꯥꯗꯨꯅꯅꯦ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯗꯣ ꯏꯄꯥ ꯕꯥꯔꯇꯣꯟ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯏꯄꯥꯗꯣ ꯑꯗꯨꯅꯅꯦ ꯍꯥꯏꯕꯗꯒꯤꯅꯦ ꯇꯣꯔꯕꯣꯠ ꯑꯄꯨꯝꯕ ꯃꯥꯟꯕ ꯅꯉꯣꯟꯗ ꯌꯥꯕꯤꯔꯛꯈꯤꯕꯒꯤ ꯋꯥꯅꯤ ꯈꯪꯕ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯈꯤꯕꯒꯤ ꯋꯥꯅꯤ ꯈꯪꯕ ꯑꯩ ꯁꯥꯎꯅꯤꯡꯂꯛꯀꯅꯤꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯕ ꯖꯥꯠꯅꯤ ꯀꯣ ꯈꯪꯉꯣ ꯍꯥꯏꯁꯤꯅꯤ ꯀꯅꯥ ꯅꯨꯡꯁꯤꯅꯕ ꯂꯩꯕ ꯅꯪꯒꯤ ꯍꯥꯏꯌꯣ ꯅꯨꯄꯥ ꯒꯥꯏꯅꯤ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯕꯒꯤ ꯁꯥꯎꯕ ꯐꯥꯎ ꯐꯠꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯌꯦꯕ ꯍꯥꯏꯌꯣ ꯀꯅꯥꯅ ꯅꯨꯡꯁꯤꯅꯕ ꯂꯩꯕꯗꯣ ꯍꯥꯏꯌꯣ ꯍꯧꯖꯤꯛꯃꯛ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯌꯣ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯉꯁꯤ ꯅꯪ ꯇꯥꯃꯣꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯂꯒ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯅꯣꯛꯅꯤꯡꯂꯛꯄ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯇꯥꯃꯣꯒꯤ ꯁꯛꯇꯣ ꯑꯗꯨꯝ ꯌꯦꯡꯂꯒꯅꯦ ꯈꯩꯅꯤ ꯀꯧꯇꯥꯗ ꯌꯦꯛꯄ ꯃꯤ ꯃꯥꯜꯂꯛꯏꯕ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯤꯉꯩꯗ ꯊꯦꯝꯒꯦꯗꯤ ꯍꯥꯏꯗꯗꯅ ꯈꯩꯅꯤ ꯀꯧꯇꯥꯗ ꯌꯦꯛꯄ ꯃꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦꯍꯦ ꯃꯤꯑꯣꯏꯕꯗꯤ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯁꯥꯎꯕꯅꯤꯅꯦ ꯂꯥꯏꯇꯅꯦꯕ ꯑꯆꯨꯝꯕ ꯍꯥꯏꯔꯒꯅꯦ ꯍꯔꯥꯎꯔꯤꯁꯦ ꯃꯤꯑꯣꯏꯕꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯁꯥꯎꯕꯅꯦꯕ ꯑꯩ ꯂꯥꯜꯂꯦꯁꯦ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦꯀꯣ ꯁꯣꯔꯤ ꯇꯥꯃꯣ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ
ꯐꯔꯦ ꯆꯠꯂꯒꯦꯕꯀꯣ ꯑꯩꯒꯤꯅꯦ ꯕꯔꯥ ꯑꯣꯏꯅꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯃꯣꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯕꯔꯥ ꯑꯣꯏꯈꯤꯅꯅꯕꯅꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯩ ꯄꯥꯝ ꯆꯠꯂꯒꯦꯕ ꯅꯄꯥꯝꯗ ꯍꯟꯕꯕꯨ ꯀꯔꯤꯒꯤ ꯁꯦꯜ ꯍꯥ ꯅꯄꯥꯝꯗ ꯍꯟꯕꯩꯕꯨ ꯀꯔꯤꯒꯤ ꯁꯦꯜꯅꯣꯕ ꯅꯄꯥꯝꯗ ꯍꯜꯂꯒꯅꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯅꯣꯏꯒꯤꯅꯦ ꯅꯃꯥꯗꯨꯗ ꯇꯝꯃꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅꯅꯦ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅꯅꯦ ꯅꯨꯄꯥꯒꯤ ꯒꯥꯏꯅꯤ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯍꯜꯂꯨꯔꯦ ꯑꯗꯨꯒꯤ ꯀꯥꯏꯅꯔꯤꯕꯅꯦ ꯍꯥꯏꯅꯅꯦ ꯇꯝꯃꯨꯀꯣ ꯇꯝꯃꯨ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪ ꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩ ꯀꯧꯕꯁꯨ ꯂꯥꯛꯑꯣꯏꯀꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯂꯥꯜꯂꯦ ꯇꯥꯃꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯂꯥꯜꯂꯦ ꯑꯩꯅ ꯆꯠꯀꯗꯧꯔꯤꯁꯦ ꯏꯄꯥꯝꯗ ꯅꯠꯇꯦ ꯏꯄꯥꯝꯗ ꯆꯠꯂꯔꯣꯏ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯔꯣꯏꯀꯣ ꯑꯩꯅ ꯆꯠꯇꯧꯔꯤꯁꯦ ꯏꯄꯥꯝꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯄꯥꯝ ꯆꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯀꯗꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯀꯗꯧꯔꯤꯗꯣ ꯂꯩ ꯆꯠꯐꯝ ꯂꯩ ꯏꯄꯥꯝꯗ ꯆꯠꯂꯣꯏꯌే ꯑꯩꯅꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩ मागी मनाक्ति चटके तौबा मानने हंदा हलकु मा लौगे हारि पोनी अदुनने आई फ्लाइट तोंगा मागी मनाक्ति चटके खल्लिबा अदुगिने आइना पैसा कि चपियो हाइदो खंबा अदु ओरबदी चक्रोना अदुगने नंगी नसानी से औन पोट ओइना पुजखो अदुगने नंगी नवा अदुदने aina pirakpa gipni hayuko puroi hapu sian manangi na sasing se ai puroye nangda nati na sapok pa hayrido maso masapok pa hayni ay nupi harsine nang matoy na ra nang nasin na duda ut na wai na tayura ha ut wai no yura ओ साउबिनो उतवाई नोइबिनो कदाई देगिनो दा दिल्ली चलमदा इसिदा उतवाई अमुक नोइगेदना कई वखनो दुबु तामोगी अदुई महुतने दिल्ली चलमदाइने चिनबामदे लिपस्टिक संगीगेदि हाइददना अदुगने नंगी नवा अदुदने आइगी युमदगी महा हिंसाबी महा बिगिनी अमने कौथोक्खिबगीदमक्ता आइनने नमस्कार हाइरगे हाइरे तमुको नंग हेक यौबगा तमुको सोइदना अदुदी नोइ ना पादे हाइरुचो कोई पादे रे आ मनिंगदा लैसिंग साइ होबने मनाक चंगलगने हेक हाइरम मुसलोइ बेमा आई यामने साउनिंगी हारिसिनिको आई यामने साउनिंग लगी खल्लु रगे मसिन नुपासे आई यामने साउनिंगी हारिसिनिको तमो हाइरम मदगिने मसीने तामो लेबिहौरो तामो इतोंदने लेबिहौरो आई असोम कादने टीवी कादा थोंग लोनसिलगने सनरिक फिल्म ओइना येंगलगा लेरुगिगे हांगनी थोंग हांदो का हाइरकनोको आई ngasi सुखों थोलगोय सनरिक फिल्म येंगलगा लेरुगे अदु हेक लोइबगने इबिल डेट की सीरीज अम येंगे ngasi di नुमित ताद्रि फावबा आई बाबू कौबिरकनोको आय मसी नुपीसिदि अैना सावरगा मान ओइना सावजिला एनिसे मान ओइना असुंबा साख्रे हाइबा चलो नंगिने सनरी इबिल डेट सीरीज कादो येंगरोसो आई दुगने अैना हुजिक चलगने आ लाइब्रेरी दगिने सरिक सीरीज तो सरिक फिल्म दो दुसलो बिरुगे चलो